ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯃꯤꯔꯦꯞ ꯀꯦꯟꯗꯤꯗꯦꯠ ꯄꯨꯛꯅꯤꯡ ꯇꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝ ꯅꯣꯛꯆꯕ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ episode 9 puthokchariba asigumlaba program asida ngasi pukhatchariba Phungyar Assembly constituency gi intending candidate Ashang Kasar Ashang taram nokchari ahamma muktada Ashang da I have na lakchaning basi zagi self introduction mapung phaba introduction ama pibiu about your family about your education oja pibiu am noire ngasi elite sumain opportunity pi base aigi ming Ashang Kasar Chadong village de gini je Thobal dam na thumgiba adugi mafam de gini Phungyar constituency Kamjong district aigi family aigi icha mari leire nupi ama nupa ahum je college ka ba yaure tangkhain na school da tamli aigi nupi de dum housewife ni ai je aigi family je yamna hairadi wakhan sopusu lei aidi yamna chamlaba lairo leitam imungdigi hogale lairi tambasu phajana tamba ngamde adubu hona dana adum aisana hona jadana migi da laira tamaina aise punsi je lairi tamlaraga education se phange aduga lairi tamna ai thabak tawraga sumaina tawraga aise Christian gi go leader ama waina ministry tawraga thabak mayam tawrami loinana adu da social service pidana sumaina lakpadagi aigi ishorna chambiduna ngasi asigi phifamje yauduna punamak se aibu akhoi punamak pu sembiba ishorna sigi life da level da thangkat phikibagi tamakta ai dedicate tawjaraga mayam da praja da ai seba tawge haidana aigi decision je lowraga masida changsan khibani maramdi aina waraga laira leitana wana karakpudo ai huji phabu kawbu ngamde aduna adugumba akhoi lamdam da mi mayam leibnina madugi tamakta aigi punsi se kathoraga ai mayam gi seba tawjage haibagi wakhalomda ngasi sumaina decision lawra changkhibani Ozagi education ki matang hapetang panbiramo ai simple graduate ni graduate leroga akhoi gi Christian gi go theologian da di akhoi gi bachelor of ministry master of ministry haina lei ai master of ministry je lawjarabani akhoi Christian gi da di adum wangrabani adu secular da di graduate level khaktani okay ado hauzik makha sum chathajarak poina ozada ina laksani je hauzik phawda ozana phangiba achievement kari achievement kadi leibi greuza ai na thabak tawrak puse mayam more 20 years muk sure achievement ai puse ai karimata tawdrasu adum chumna hingba oirasu farm khara tawraga ai gi murup mingo lairab later singda matem pamba promote tawba aduga aina khara officers sing leaders sing da tina raga ko ai khoi gi khunda to padasu ai khoi gi kari khoi gi hydro project adung makhra paikhalame aduga solar hanadi mai se phajaramde adu solar lakpa kanda aina honna raga khunda church singda aduga village singda solar khara yenba adugumba aduga maru oina ai sports da yamna thawai yawe adubu ai khoi gi matam da di karimata leitabnina madu akhoina tawningbudu tawba ngamkhidaba anu huji sports da thawai yawbnina aigi area da football volley gumba aina organize tawbiraga tournament he panthokpa madu da ichinau kuki maite loina suna aidi yamna amata oiba wakhalomda aduga nungsi chanana peaceful coexistence he masida ai yam pame aduna youth singi adugumba aduga ai student activities da yam yawrami aduda yawring da seminar gumba workshop gumba adum panthokpa aduga huji haiba aigi maru oibadi aidi resource person oina challe resource person haiba se family amase karmaina maitai manau aduga magi angangsing pulapna nungsi chanana kamaina hingminagani respect kamaina pigani akhoi thabak kamaina tawgani discipline moral character kamaina chatgani haiba lomda aidi madu da yamna emphasize tawe aduna couple camp gumba natraga women gi workshop gumba da ko ai resource person oina asigumba se yamna challe tawe aduga huji hairiba kari adugumba akhoi gi kari kumba farm tawningba lairaba leitaba angangsing lukhrabi singko moi the guideline kumba tawbiba aduga akhoi theologian tamba na college kaba adugumba da akhoi na mateng khara pibiba aduga thaina di imphal sida hojika khena khare chai tara mamang da di imphal lak pase yam wai scholarship ki tanabada aduga cash income certificate lobudu ko adugumba da di akhoi na student kaya gi ai kendar chingi ko imung sing marum mapan singi scholarship kumba form lobiba aduga akhoi na mu submit tawbiba aduga scholarship che changdare hai
haibagi mayam adu hona bibago adugumba caste income certificate natraga minister gi MLA gi recommendation kumba lobiraga community hall saba playground saba mase miyam se ai dum chahi taramanga se mase da dum ai full dedicate tawraga dum lay adum hona dan lai sini yam nuaje ozagi dedication mayam ama ojana mayam gi tawriba akoi chingi chinau gi mayam tawiba mayam se tabada yam nuaje makha cha thajarak poina aina ojada mung lakchaningi si hojik sik akoi covid-19 pandemic asina maram orakanda documenting wana ba matam ne oja masida ngasagi Phungyar assembly constituency sida ojana till date karam ba makhalgi mating haigada ojana kari kari mayam gi damakta kari covid manung sida ojana tawbigi ba thabak kharasu dum pan biuja hoi covid-19 se laibak thina lakhibada ko ai khoisu masigi awaba se mayok nei yamna wana honna jabni na koina yamna ngamdarasu yamna thamoida koina tawjaning ba khara ko ai last year do khun kun muk sugadra aina angamba khara ko cheng bek manga werisu aigi level da aina adugumba khara yaholi aduga akhoi paisa nungsa da ko sorry hithak nungsa leiba kanda madugi khara help tawba khun sing khara leye aduga individual singda aingon da approach tawba lakpa angang singi school fee yadre admission yadre haiba kumba ko aigi level da sum angamba 2000 3000 adugumba khara mateng pangba lei adu maru oina ai in general da akhoi chinga tampak se akhoi gi covid-19 manung da kamaina mateng panagani haiba lomda akhoi chingi isana pi mala phu khangde ama khangde mayam se gari da hapchalaga ai tampak ta anira humra pure adu ga akhoi gi maru mapa UCM gi moi ga akhoi gift exchange tawnai moina su akhoi khunda cheng akhoi gi dar sugar mayam pura pi adu ga akhoi ichina muslim sing MMW gi through da akhoi exchange tawnaraga aina gari trip ama pure moina su akhoi da mu koirae sigumba in general da khradi tawe adu ga ai gi area da ai kendar ding sai na haibse 20 village khra hele ai cheng bag manga ko asi kumba khra ai gi ngambada hona jai aduga aina gari ama pura offer da thame ai gi gypsy ama ko ching de gypsy na ta yadabne na DCD gi permit lauraga any ana ye khudak da yadaba kumba hithak tar ga lai hojik dum thamle masidi dum chathari adu pandemic matam da hena aina masi tawe aduga DCD gi go permit lauraga ai area ai gi khunda aina pharmacy matam khra hange aduga tukan su khra hange hojik pudi hangdre last year se fodana hange aduga ala paching da ai gi murup sing ai ga tinaba sing haibani ko loina manate khunda anaba ma leire onatraga ma se khong yadre natra adugumba ai gi gari puramge haina ina thaw hapi ai driver pi moi lauraga chatpa kumba ko sigumba se mi mayam nadi khangde sigumba je news to so happa yadabni na adugumba mayam tawe adu tawba mi do dum khange le adumaina ai gari ama last year digi hek pandemic la patigi ko gypsy ama se driver ama ga offer tawra dum thambani ai gi khang ngamjaba taw desi asi oire yam nuaje oza yamna appreciate tawba yaba ozagi suma dedication mayam si tabada yamna nungaije makha sum chathajarak poina ozada ai hak namu lakchaningi si sigumba social activities haibaga chapmane re ko ja mayam gi damakta awana mayam da ozana saruk mayam ama yabiri physically mentally financially ozana mating pibiri oza involved tawbiri ko masi mayam si dagi khitang na thaira kanda ngasai ozana intending candidate amo ina tholakpagi wakhalon se masi karamba ozagi karamba wakhalon dagi taseng namak Phungyar assembly constituency sida aise intending candidate amo ina jongthokani habagi wakhal laglibase masi ozagi karamba wakhalon dagi lakpibano ozasi habiu masi yamna phaba question amani aduga hangdaba maksini akoina mayam da su khanghaningba mayam na su phapta da question amago masi maru oi haina ai lojai akoina Meerep oige hena changlak pese ai Phungyar kendra gi khatta khanba yade akoi Manipur se khoi gi jati community 33 na leiriba adugumba jati ni aduna conflict yamna leiba dispute leiba eta thokal leiba ko adu mayam si kanana phapta hangadra kanana afabadu pura solution du pigadra haira kanda akoi gi mahut chiliba ko Meerep haiba taren MLA singsina akoi gi representative ne tawgadabani aba adubu ngasi ai de toina TV da sudum ngange tampa ki mi kya su tinaraga social activities ne CSO mayam ga adum chamina loina mi nei ko adu da ekhoina feel tawjaba yamna phange aduna phangjaba haibsi karino hairaga ngasai Manipur sidi jati yambane na
यामना इग्नि क्लास सिको थोकल ले हबा अदु थोप कांदा कनाना मसे solve तौगदरा कनाना मतम चाना ताकदरा थिंगदरा हाइबसे अखोगी रिप्रेजेंटेटिव सिंगने हबा अदुबो होजिक आइनो हुनबनी नते so far as my knowledge अखोगी प्रेजेंट रिप्रेजेंटेटिव से यामना मसिद डेडिकेट तौरगा एक्टिव होइरगा अखोई नुंसिना मीनाना लेमिनादब यादे पीसफुल कोएक्सिस्टेंट लेतब यादे हाइबो वाखलोद थब तौब मीसे इलै लेतब कुमनु ओइ मरमदी होजिक थोकलिबा लेरिबा कम्युनिकेशन कैप मिया अचुंब तौबदुदी अचुंब तौवे हैना हाइब ताबनी अफब तौबदुदी अफब तौवे हैना प्रेस तौब ताबनी अदुगा सोइबदुदी सोइब हाइगदबनी अदु होजि तंपाकिसु खरा ngang lei ko ngang da bisu lei chingi MLA karak bu miyam se afaba ma tawba oirasu masi phai haide aduga soirasu soi haide aduga ya achumba tawbasu chume haide abo aduna hoji example hoji ADC bill gi matang da economy blockade haure masi kya cha thagdam na khoi khangde adu asi phoba economy blockade nahan ban tawkhre economy blockade hoji cha thari masi phoba da MLA gi kun leiba chingi MLA kun se करी तौरग लेब्रा आइदि ngayab अदुदि अखोय मिहुत सिंबदु करी नो हबने अदु मोखोयना रेस्पोंसिबल लोगदबने हब अदु हुजि ब्लॉकेट तौबसि मयाम द वाहले एग्जांपल ने मोय तौबदु चुमदि हबनते आई एम नेवर अगेंस्ट टू एसम को अदु मसिन मी मयाम दि इफेक्ट तौहले सोहले को अदुदि अखोय गि रिप्रेजेंटेटिव लेतबु कुमना ओइखरे मसि द रिप्रेजेंटेटिव अमानि खंगद ओइरसु वारि सारगा चेन जोंलगा प्रजासिंग द फताल यस पुनलगा अदु तौगनु से तौसे अखोय लेरि अखोयना रिस्क लोगनी अखोयना सीएम द हाइगनी अखोयना गवर्नर द हाइगनी हैना मोइना रेस्पोंसिबल लोबी गदबने आइना एग्जांपल अमा पीबो वाने को अदु कुंबा मयाम से लेखरे मसे सु तौदबा अदुना नंबर 2 दा अखोयगी MLA कारक प मयाम से मणिपुर अदुप चावबा 22 square 1000 kilometer लेबको population more than 30 lakhs लेबसिदा MLA 60 सिना पूरी बनेबा अदु कारिबा MLA 60 सिना मणिपुर अपुनबगी वाखंदा थबक तौदे वांगांग देबा मागी केंद्र गी थोंग अदु कम्युनिटी हॉल स्कूल मागी हाइम अखोय से तौरक कादा मागी लाकपसिदा इजम से कंखलेबा अदुना मागी केंद्र दा अदु तौरदि अगी दा से तौबा तंपाक दा अदु तौरदि अगी चिंग दा से तौदबा हाइबो वाखलोम दा चपसे मसिगी से नु फजदे अखोयदि अदु नते अखोयना काबसिदि उख्रु चौखपसे मणिपुर चौखपने चंदेल चौखपसे मणिपुर चौखपने कक्चिंग चौखपसे अखोय मणिपुर चौखपने अमतगी वाखलोम द को 60 MLA सेना असेंबली दा मसिगी फजना सिस्टम अमदा थबक तौबा प्लानिंग तौबा को पुलिस तौबदु मधु पामे अदुगी तमकने आइना चंगजरिबसे को अदुगा अहुम सुबदना आइगे फुंग्यर केंद्र असे इंटरनेशनल बॉर्डर ने को अखोगी फुंग्यर हाइबे कामजोंग ग सोमसे अदु उखरुल डिस्ट्रिक्ट हाइबसे को मसी की पुलिस प्लान अमसु दुम लेजरे अदु मरु ओइना आइना थमजानिंगबदि अखोगी मीरेप MLA ओइबा रिप्रेजेंटेटिव सिंसे इलेक्शन मतम खक्ता दुम कैंपेन चलगा हनखरेबा अतो कारग चही मंगा लेबा मनुंगदि मागी खुंगंदा मागी केंद्र के खुंगन सिंदा करी थगलगा चारग लेरी मी सिंगर माइना लेरी हाइबसे मदुगी चही मंगा मनुंगदि सुचत चते होजे एगी खुन फावबदा इसिंग थानिंगाय लेदन लेय अदो अखोय MLA लेतबु कुमना को असे कुंबा आइना एगी एग्जांपल खुनदा हाइबवानी एगी केंद्र खुन मयाम से लेरी इमा इपा सिंग वार को अदो मसी सि MLA सिंगना MLA ने यंगसन बिगदबने मदु यंगसनदे मसे कुंबा मयाम लेरे अदुगा अखोय कि नाहरों लाइरी तंबसिंग दुगा स्पोर्ट्स सानानिंगबसिंग थवा यावबसिंग सिदा अखोय MLA सिंगसिना थोकत पिरगा फन थिबिरगा मोय सिंगसे अखोयगी सेमगदबने अदु मोयना लाइरी लेसु हरगा एंटरप्रेन्योर तौर पैसा पाइरगांदा माखोयना इना खुनबा कांदा आइ केंद्र आइ मणिपुर हाइसि नुवाइ दौरिबने अखोयदी मदुदा लोइना अखोयदी अदुम करियासिरा मदुदा थाउ साबिदरे सिगुंबा मयाम सिगी तमकता को अदु ngasa आइडी त सेंगा हाइबदा मणिपुर से चौखप कांदा मणिपुर से इनथत थबल ले कांदा को अखोयगी चिंग द लेरिबा लाइरब लेता सिंसु नुवाइबो फावगनी नुवाइबो लाकनी चौखलकनी अदुम लाइरब लेतबा याम ले चिंग द चौखते हारगा असोंददि इरान तौना दुम लेरे सोंददि नुंसिनादरे सोंददि बन ब्लॉकेट द तौनरे रेली थाना ग तौदन लेरे अदुम स्कूल का हंदरे अदुगा बन तौबगी इफेक्ट याम लेरे अदुगा ngsaigi डेवलपमेंट पुरगदब मयाम से मदुना डिस्टर्ब तौखरे अदुगा ऑन टाइम दि थबक लोइबा ngamdaba मयाम लेबसे मसे अखोगी
mihut sing na ko MLA oiba sing na mase serious oina lo de ai di mase am serious oin le lo e aduna ai khoi Manipur se amata ki wakhalom da nungsi chana na panmi na ba peaceful coexistence le ba chokhat pa da balance mana ba haib se first ai khoi disturb leita ba aduga irang leita ba blunt bucket leita ba adu kumba lepa ama ohen ba tarka le madu mathau do ai khoi 60 MLA se na assembly da policy ama plan ama semga da bani ba madu gi tamak ta aina masi gi tamak oi gani aina ai thorak bani yam nungai je oza hauzik ai hak rang lak saning sina oza khoi gi Phungyar assembly constituency da karam ba sector da yamna weak oina leiba oza soidana ubiram gani ko education sector bu oiro health sector bu oiro communication bu oiro whatever masi karam ba jaga se yamna weak oina leiba jaga se karam ba jaga na hena oina leiba ja sigi matang ju khra oi masi yamne kana ba ko ai gi tamak ti oire ai yam le do point yam muru oi ba haib tare important point ahumari ai thamjage number 1 da health sector se health gi facility se Phungyar gi kendra adum Kamjong district haibe yare Kamjong district haib se Phungyar kendra ne adu health gi facility se am sondan le hoji ko hoji Kamjong gi area se more than 2600-700 kilometer ne aduga khungan se villages sing se 125 hele 26 hele ba ko masi punbada primary health sub center level se kun thra yaude adu hoje as a whole district ki oina doctor se specialist amade gi hena leite ko aduga doctor ani hum lei adu kuma maya specialist amakak le hojik se specialist amakak le as a whole Kamjong district ki oina ase yam thawai thamoi sokpa ko aduna ai khoi ni weba nungsina se chokhat se nuai se harati health sector se am important ne masa phana leiba aduga anayek leita ba haibse akhoi nungsina busu lai aduga economic ta su sound tawrakani anayek lechal leikradi economic sound oiba yade aduna health sector se amna khwaidigi sonthaba masi machak ama wai aduna masi aina every village tangam drusu area just 5 6 10 villages punba area zone khaidorga madu the primary health sector se center se pajana ma thamlaga at least doctor ani hum thamba nurse mari manga thamba aduga pharmacy am pajana hanglaga ko thamba madu yamna important way madu sulai leite hojik se yamna madu yamna sonthadana lei aduga doctor machine se paba kanda hoji Kamjong district ki Phungyar as a whole ke oina doctor taru tareti ke ka somge ani hum Phungyar ki amani Kamjong ki amani Sahumphung ki amma punba kanda tara sude adu di masai ki population di more than 60,000 yawai do aduga area se 2,700 square feet ne do adu khunkan na 126-27 yawai do masi da khoi 10 doctor na chalai ba haibse adum khanbi oi ko masi oithok loi ba adu su nagna leiradi phaba imphal kumna within 3-4 kilometers oiradi yaba nati ba sidi Kamjong haibse 120 kilometer ni sidi gi aka som haibse 100 ni Phungyar haibse 100 ni Sahumphung haibse 100 ni 100 kilometers ni ba masi gi am surrounding 100 kilometers la pasida doctor tara su da ba haibse khanbiro ambulance pajana leite adu pharmacy pajana hangde masi miyam sina ai khoi gi mi sing da ko yamna nongai ta ba ma masi kwaidigi number 1 da ai first ai kaino tawra se pai khaninge aduga sigi tamak tani number 2 da education gi lomda mo lakse ese hojik Phungyar gi whole kendra sida college am phone leite hojik Phungyar da higher secondary leye Kamjong da nauna ka khali aduma khak tangai college leitri private ki oirasu government ki oirasu aduga ngasai higher secondary ju ani ahum khak tani ba ko aduga mi population area da yengbiyo aduna masida college ama ko number 1 da masi college ama leba taka lei semi college wegera whatever adu ama targa lei ani shubada khungkan khuding sida hojik primary school lei go under district council da natra kharana education gi da adu miyam se phajana function tawbu ngamde kari gi tamang ngamda bano airaga masagi infrastructure se phajana leite oja singi phamningai quarter phajana leite aduna aduga oja singi watpa ma school ama da satra 100-200 leigini ko aduda oja ahumna marina class nursery digi 6 ne ba primary habse 5 ne ba ko asi da oja ahum khakta lei mari khakta lei adudi kadai ri yakani adu masi at least magi strength 12 to 13 teachers targa le masina education ki da ko oire masidi adum udana leirabani chahi kya laktan leirabani masi akhoi school phajadradi kaimai mi sing se kainai semgani du mero oibdi sini
adu ngasai quarter phajana leitradi tampaki maths science haiba teacher sing da law haina khoina khara su haiaba lepham mo leitradi moi su leining de do adu kum su lei hai khara na di kibagi lapagi ma adu mai lekai lungsinabagi transfer posting taning da su leini sam adu di khara ni go adu bu akhoina first di akhoina tawgadabdi quarter phajana leibiba kitchen phajana sabiraba adu eradi laktaba kanda khoi blame tawgani buji quarter di leite adu media da ising maram kai mai maram kai adu di ising maram kai de quarter di later ga oja ma oibabu adum khoi lamhang da no lotion kumna thaba suba mi ma oibna electricity later famna lay already ai su yaroi ne adu di yaroi ba adu soibudu kadai no haibudo adu na oja wat pagi ko akhoi gi school hoji council adc gi makha da laiba khangde education da laiba makha da khangde out of 100 da 10% khak tane huji success oibse 90% si di nil chal le haba madu amako aduga khwai maru oiba ahum subana akhoi tangkhul akhoi gi kender se east south sida akhoi zoom cultivation se tawe maru oina adu kari gi eastern side da zoom cultivation se tawbra hairaga labok leite labok leite bagi chai khuding se acre 30, 40, 50, 100 acres ko adum yalaga mai thadoe aduga akhoi gi phau tharaga chai gi hongdana leibase mase akhoi gi khakta mangba nate ese manipur gi environment da pollution da ko forest da mange aduna masi da akhoi gi profession se akhoi gi cultivation se masi policy am puthoraga exchange tawba aduna madu zoom cultivation se aidi kotak da top haninge madu top muhut da government na policy am tawra paisa scheme thadaraga ko atopa cultivation am hongningba for example madu tawba muhut da akhoi fishery farm aduga horticulture farm like apple mango orange thaba yaina madu mattana thahalaga madugi oina cheng olaga ko chahalaba aduna tana phau ting chama gi tamakta imunga mana acre tara se yanthal le haba jai kudingi aduga mayamu thayaba mai thaba kanda kari soi uche wana ko adu sa jiba kaya akhoi thawai mangli bani mati akhoi manipur sarkar se MLA tawriba miyamna sida lawraga leireba sonda yamna soktana leibadudi khangdreba asina point ahum sigi tamakta ko aina masi paikhaninge aduga masigi tamaktani aina chongtholokpase aduga ahum mari subada youth singse lari tamlag loiraga hoji employee tawdadana thabak phangdadana mayam leiri adu migi mapanda chappa kandadi migi minai gumna nomada pung tara pung ni pan thaba suyeba sida lakpa kande akhoi gi mi singse pung ani so mu thaba suning de adu suning da kari no ai akhoi na lambi du thithok patai aduna sumaina unemployed youth mayam leibase akhoi na facilitate tawbiraga masa entrepreneur village ki level da ko entrepreneur kari farm se or natraga tourism ki sector se natraga sports ki sector se kha promote tawbiraga madu da mention ba mase mayam se gi tamak ne aina ko ado khoi digi sonba ngasai na haibne phungyar egi AC da sonba se health sector se pra zero chale education sector se zero chale ado ga ngasai ki khoi gi agriculture se da ko zoom cultivation se kwai digi manipur de yamna tawba se khoi egi kenter sini sigi pra phungyar de gi kamjong ado de go som ado de gi as hangphung jamu hangago phungse as thamoi chappa kanda tumba yade adu ko ba ching chawbadu pra kaglaga ko mai thato phau ting chama chani gi tamakta adu tawdre de mu hingba yadaba adu government na masi de kro kya no amta thadaraga replace to honba ma changeba ana hoi masi tawrnu ekhoina si pirni apple tharase chahi ani hum khak da ngai ne ba ko adu matung de adugi duration period to da ekhoina alternative ama tawbiraga hoji napsa gi natraga cheng mayam leri sidi masi piraga hingba yaina adu kumba ma akhoi way of alternative ko thidaba yade masi gi tambak ne aina pungyar gi kaino oina thorok pase yam nuai je akhoi hauza asangna pungyar assembly constituency sida jitha nandadana puthadana leiriba mayam asi oza Ashang Kasar na pukhatuna anauba change am purakning bagi wakhalon oza gi statement mayam ma thambiri mayam su tabiri matek mayam yeng tabirba punamakta yam ten break amakhtang lominasi stay tuned. Touch the pinnacles of success for your children,
Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Break matungda punamang putaram nokchari. Election mode of campaign si ozagi kari kamay na chathabiro ozagi de. Ai campaign sidi ko yamna atopudi yam tongale. Je atopana campaign tawri bisina kun da challaga ai adu tawgani tike aina phangani haidana ko same party da mi ani humse challe yaba aduga ai tawgani aina thong sagani khotana ko community hall sabigini haiba kumba mayam challaga nahan kaino da khara thum gumba sugar gumba alu khara yelaga ko grouping tawro ai gi adut nate ai real campaign haibadu di ticket declare tawro kanda madugi ticket declare tawro kanda campaign gi period se ECI na PA Maduga matam da full swing the ko loina yawninga ai tawgani maduda ai gi ngam pham thokpudo hojikti aina tawba haibasidi peoples ka ai gi connection je relationship aduga ai khoi gi capacity karino ai khoi gi activities karino ai khakta khangan ba aina mi bu ko ai adu aina campaign tawdri ai gi activities se hana show toba aduna kun gi youthing maru aina youthing da ai focus crowd tawe leader khra ai contact tawraga ko Mimpada Kangde, Amada Kangde, Aina Chala, Pamina, Wari Saba, Kamina Koi Farm Togani, Kamina Entrepreneurs, Hemkani, Kamina Sports Motogani, Haidenoko. Sports the Tauraga, I Mapam Quadi, Mari Mangatarukta, Agi, Kenderda Aina, Moy football volleys Hanabako, Team Kun, Contra Natragatara, Masida, I chief case Wina, Igi. Wakalom, Agi dreams, Agi visions, share Tauraga Chaliabako, Masida Yamna. Feedback to busu lae aduna ID hojik aigi campaign haibadi election se code of conduct duga ACI na notice thotri binina ID hojik se sports kumba organize tawe seminar kumba organize tawraga maduda karamaina akhoina law ugani kamaina entrepreneur semka kani kamaina economic sustainable oigani haibse maduda main focus we kamaina sports promote tawgani haibse aduda focus tawraga mi singna aingondagi Kangjasunu, Tamjasunu, Hypo Wakalom the go. And Hoji Agi campaign style city, I Hayang Jishomo in the chief case Sama Wagani, volleyball Hanabagi, Nahan Mapam Taruk the away cre. And Aduma in the Chala area Kraga leaders in Punsalaga, Aina Pamjaba Towning Bedo, Madu Pontopaduni, Hojik City go. Aduma in Adugi level the connect Tauruga Chali. Aduba Hayang ticket declared Taurupanda, Madu di door to door Changbayabra, village to village Changbayabra, Madu Ama Plana Musilaga, Madu Oina Chakani. Hojik di ticket declare to the ribni na ko aina mayam bu seba tawning bese sigi tamagni aduga sini haibado madu khara hairaga madu da yamna emphasize pi daba adubu what we can do and what shall we do and what we need to do haibase aina peoples da masi message kakte pi bani aduna ai youth singda kun gi leaders sing da tied up tawri aduga ai gi angam ba ko kun da kari tawbi abra adugi area da kari tawbi abra haibda dum tawri aina sports ko mase khara sponsor tawbiye volley sanaba football sanaba ko area gi aduga even coach pobo coaching pi ba ko coach hire tawraga coaching pi ba siguma sponsor khara tawi masi ai gi activities ni ana maru oi ba du di hayeng ticket declare tawra kan da ko full swing da adum chathagani haibagi adu da lei Thank you very much, Ojagi. Osagi mode of campaigns issue it's very different, I think. Yamnungaji. Ozana masida intending candidate amo onadi thokpire. Dubu aina lakchani ba wapamna. Oza why you choose BJP? Masi amarom the go. Aina choose to but my supporters, my followers, my voters haib tare go. I koina de choose haibasidi hoy BJP ama phai phaten humbagi wanate adubo ai khoi Manipur se da ko hojik se khoi gi stable oiba party se leite aba yamna regional gi hairaga loina adum flock chapagi mong da leikhre aduga national gi hairaga hojik congress se jan down tawkhre adu hojik ti Narendra Modi na mana government pairak pase ma more than 6-7 years lakre masiki magi wave achauba India si the shake ama taweba madu tawraga tawraga duga ma si men of action su khra action oina di ueba ko oi mi pamdaba pamdaba mi na di pamde haigini aduba ai khoina naha mo ina yengba kanda di tawge ari di tawba madu tawgani ari di tawba ko madu tawro ari di tawdaba
aduga chahi kuina order thobu ngamdabdu khatak da tholaga change tobu gumba adugumba example khara lei ko magi way of doing haiba tare ne way of work haiba tare ne ko nature do madudi akoina appreciate khara tawpham lei loina na manipur se hojiki bjp na ruling tawrakhre chahi manga complete oiga dore adu chahi tara manga kun sidi congress na palaga akoina ukhre akoi support tawre hojik bjp na chahi manga ruling tawrak pasida ahomboy kaya su lei aduga soibal lanba su leiram ba yai adubu aigi wakhandi congress na chahi tara manga kun pura khrabne na bjp di phate phai hai su chahi manga kha taweri at least akoi chahi tara chance pi se na aduga moi su tawthok ning bu khara tawthok sunu congress di chume phate hai su chahi tara manga akoina moi the witness to hon khre na ko khangre aduna hojik bjp na helak pa kanda akoi yam phajaba point ama haibadi blockade che ko ban se pra totally later ba kumane only hanthak se amu horak bawani adoti moi thuna table tawraga ko solve tawrani abi thajai aduna blockade ban later ba haibe se akhoi gi tamak ta yamna achauba achievement ama oiba masi mayam se urak pa kanda aduga hujik ki manipur gi political scenario present ko scenario trend si dadi khoi bjp si da ko mi mayam si so dum support tawraga masi da akhoi gi kaya so dum tawdan lei aduna aigi phungya center da su hoji bjp sin ko ofc kan dum chatpa hana congress karame yadre npf kare adu npf ki hoji adu tawde haiba kumba mayam so mu leire adu hoji ji khoigi manipur di party majority or major party har di bjp oire madugi influence madugi ofc chauna leibagi ko akhoina khalli basiding sa igi wakhalom da bjp se chahi manga khak ta chari aduna another chahi manga or tara piraga congress na moi tara manga pairapukumna pairaga maduda phatradi maduda improve later di maduda chumda bataradi khongla se haiba ma adu at least makhoi da su akhoi 10 years 15 years chance pi badi phabra haibai wakhalom da leibagi masi akhoi mayam sina bjp da changlaga support khra tawraga amuka hena last 5 years tiki ko lagada basida phajana tawraga manipur sida ingna chikpa lepa ama daga development da chawkhatpa aduga sports ki da kari da ko masi akhoi na pamba pandam se tahaningba taradi first da akhoi gi mari phakat basine akhoi manungda chingta manungda nungsina ba aduga peaceful coexistence later de akhoi na dream kya torosu madu mangda power roya aduna hojik sidi madu gi relationship kitang phagap kumna tawe if we compare for the last year past ko 4 or 5 years 6 years the parody yes adu koi congress na panba kanda yengo chingda changba yaroi lakpa yaroi ni minister ka tawna ambush ka tawna adugumba adugi stage lakrabane adubo handak bjp na lakpa kanda yamna diplomatic way da ko tawraga kitang nungsina dana chief minister na chingda chappa kanda red carpet ka tawduna welcome tawduna ko madu madang da hoji go to village amu chatana masigi se tabaktu yamna mapung phaba yai pharam da be adubu way of karinoma yam nungsinabagi akhoi step ti hore haina loba punamak ase subchalago masigi sida aina aigi vision aigi dream da pamja masidi aina khali budo aina tawning budo simakni haina aiga chunabadi ai masida changjabani yam nungai je thank you very much hozaine laksaning ba wahang sina mu what would you do if you win the election aina masi first tawgadabase masaina haibaduni akhoi manipur da peaceful coexistence masi first learning ai honagani maramdi until unless akhoi peaceful coexistence letring ngai dadi letring phobadi akhoi shwa yaroi aduna akhoi gi cape se hills valley se cape chauna leikre chauna leabse masi gi mai chakpa se huchi se mutri aduna ai gi first priority di aina mayam gi mihut amma oina leiba kanda ko ai masi mission thaba chatkani tamgi midusu chingi midusu wari saraga unaraga natraga share source to share sourcing phaminaraga aikhoina kari sponsor tobu yai adu aikhoina kari puthokpu yai haibalom da tawraga first understanding ama puminaba adu gumba ma leiraga adugi mathak ta mu assembly da madu potu taningai policy targa lebra plan targa lebra system targa lebra madu semba aduna hoji akhoi hainaba saknaba wadani akhoi gi tampa ki se so singa chingi se so sing si da kep chauna le moi se haibu wadani punba yadaba
ꯄꯨꯟꯃꯤꯟꯅꯕ ꯉꯝꯗꯕꯀꯣ ꯆꯥꯊꯃꯤꯟꯅꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯑꯩ ꯆꯍꯤ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯈꯔ ꯇꯧꯁꯦ ꯋꯥꯔꯛꯁꯣꯞ ꯈꯔ ꯇꯧꯁꯦ ꯀꯔꯤꯒꯨꯝꯕ ꯆꯤꯡꯗ ꯆꯥꯎꯈꯠꯄ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃ ꯁꯦꯃꯤꯅꯥꯔ ꯇꯧꯕꯗ ꯇꯝꯄꯥꯛꯀꯤ ꯃꯤꯁꯤꯡꯁꯨ ꯄꯨꯂꯞ ꯌꯥꯎꯔꯒ ꯇꯧꯃꯤꯟꯅꯔꯒ ꯑꯥꯏꯗꯤꯌꯥ ꯁꯦꯌꯔ ꯇꯧꯕ ꯇꯝꯄꯥꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯃ ꯗ꯭ꯔꯣꯋꯤꯡ ꯇꯧꯕ ꯀꯥꯟꯗ ꯆꯤꯡꯒꯤ ꯃꯤꯁꯨ ꯌꯥꯎꯔꯒ ꯇꯧꯃꯤꯟꯅꯕ ꯃꯗꯨ ꯂꯩꯇꯦꯕ ꯁꯨꯝ ꯆꯤꯡ ꯇꯝꯄꯥꯛꯇ ꯂꯩꯕ ꯁꯤꯌꯔꯁꯨ ꯈꯔꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯅꯤꯡꯉꯥꯏ ꯄꯣꯂꯤꯁꯤ ꯄ꯭ꯂꯥꯟ ꯇꯧꯒꯅꯦꯅ ꯃꯈꯣꯏ ꯈꯛꯇ ꯑꯗꯨꯝ ꯇꯧꯔꯦ ꯇꯝꯄꯥꯛ ꯆꯤꯡꯗꯁꯨ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯤ ꯌꯥꯎꯗ꯭ꯔꯦ ꯃꯗꯨ ꯌꯥꯎꯗꯕꯅꯤꯅ ꯃꯥꯒꯤ ꯏꯟꯇꯔꯦꯁꯇ ꯗ꯭ꯔꯣꯋꯤꯡꯁꯦ ꯇꯧꯔꯛꯄꯅꯤꯅ ꯃꯦꯞ ꯇꯧꯔꯛꯄꯅꯤꯅ ꯍꯣꯔꯦꯟ ꯃꯗꯨꯒꯤ ꯇꯧꯊꯣꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯟꯇ꯭ꯔꯥꯗꯤꯛꯁꯟ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯁꯤꯒꯤꯗꯃꯛ ꯑꯩꯗꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ peaceful ꯑꯣꯏꯕꯀꯣ ꯑꯗꯨ coexistent ꯂꯩꯕ ꯑꯗꯨꯒꯤ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯕ ꯀꯥꯟꯗ ꯇꯨꯔꯤꯁꯀꯤ ꯁꯦꯛꯇꯔꯁꯦ ꯐꯖꯅ ꯆꯥꯎꯈꯠꯀꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯨꯔꯤꯖꯝꯗ ꯄꯩꯁꯥ ꯀ꯭ꯔꯣ ꯊꯥꯗꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯨ ꯍꯣꯡꯗꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯐꯠꯇꯕ peaceful coexistent ꯂꯩꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯇꯨꯔꯤꯖꯝ ꯁꯦꯛꯇꯔꯁꯦ ꯐꯦꯜ ꯑꯃ ꯑꯣꯏꯒꯅꯦꯕ ꯇꯝꯄꯥꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯩ ꯍꯥꯏꯔꯁꯨ ꯍꯟꯗꯛ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯄꯗ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯀꯤꯅꯔꯦ ꯃꯗꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯥꯝꯖꯣꯟ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯣ ꯃꯤ ꯆꯦꯟꯕ ꯆꯠꯄ ꯌꯥꯔ ꯑꯦꯐꯦꯛ ꯇꯧꯗ꯭ꯔꯣ ꯑꯗꯣ ꯁꯦꯅꯥꯄꯇꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯗ ꯁꯦꯅꯥꯄꯇꯤ ꯍꯥꯏꯕ ꯋꯥꯅꯤ ꯃꯅꯤꯄꯨꯔ ꯑꯣꯏꯕꯅꯤꯅ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ ꯃꯗꯨ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯇꯅꯤꯡꯉꯥꯏꯀꯣ ꯑꯩ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯁꯤꯒꯤ ꯊꯕꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯤꯡꯃꯤꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯗꯦ ꯀꯣ ꯕꯖꯦꯠꯇ ꯑꯗꯨ ꯄꯤꯛꯑꯦ ꯇꯝꯄꯥꯛꯇꯅ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯁꯤ ꯕꯦꯂꯦꯟꯁ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯇꯔꯀꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯄꯣꯒ꯭ꯔꯥꯐꯤꯗꯀꯣ ꯕꯖꯦꯠꯁꯦ ꯁꯦꯝꯂꯒ ꯕꯖꯦꯠꯁꯦ ꯇꯣꯄꯣꯒ꯭ꯔꯥꯐꯤꯗ ꯕꯦꯁꯇ ꯈꯔ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯅꯤꯡꯉꯥꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯕ ꯀꯔꯤꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤꯗ ꯍꯥꯏꯔ ꯑꯦꯛꯖꯥꯝꯄꯜ ꯄꯤꯒꯦꯀꯣ ꯃꯁꯤ ꯍꯣꯔꯦꯟ ꯇꯥꯕ ꯃꯤꯅ ꯁꯦꯔꯥꯟꯅ ꯆꯠꯈꯤꯒꯅꯤ ꯇꯝꯄꯥꯛꯇ ꯍꯧꯖꯤꯛ ꯏꯁꯤꯡ ꯂꯩꯇꯦ ꯍꯥꯏꯅ ꯍꯦꯟꯄꯝ ꯑꯃ ꯍꯨꯠꯁꯦꯕ only 1 lakhꯅꯦꯕ 1 lakhꯀꯤ ꯍꯦꯟꯄꯝꯗ ꯍꯨꯠꯄ ꯀꯥꯟꯗ ꯏꯁꯤꯡ ꯐꯪꯉꯦꯕ ꯑꯗꯣ ꯍꯦꯟꯄꯝ ꯏꯁꯤꯡ ꯑꯃ ꯂꯩꯈ꯭ꯔꯗꯤ ꯂꯩꯀꯥꯏ ꯌꯨꯝꯂꯛ 50 ꯐꯪꯕ ꯌꯥꯔꯦꯕ ꯆꯤꯡꯗꯗꯤ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤꯅ ꯏꯁꯤꯡ ꯄꯨꯔꯛꯄ ꯌꯥꯔꯣꯏꯕ ꯃꯔꯝꯗꯤ ꯏꯁꯤꯡ ꯊꯣꯛꯐꯝꯗꯒꯤ ꯈꯨꯟꯗꯨ ꯇꯥꯔꯤꯕꯗꯨ 5-6-7 kilometers ꯇꯦꯡꯀꯤ ꯁꯥꯒꯅꯤ ꯄꯥꯏꯞ ꯂꯩꯒꯅꯤ ꯇꯦꯡꯀꯤ ꯑꯅꯤ ꯁꯥꯒꯅꯤ ꯑꯗꯨ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯣꯁꯇꯨ ꯈꯦꯠꯅꯩꯌꯦꯕ ꯑꯩꯅ ꯇꯣꯄꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕꯁꯤ ꯁꯤꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯏꯝꯐꯥꯜꯒꯤ ꯚꯦꯂꯤꯗꯗꯤ 3 kilometerna ꯀꯦꯟꯗꯔ ꯀꯣꯟꯕꯁꯨ ꯂꯩꯌꯦꯕ ꯑꯗꯨ ꯄꯣꯄꯨꯂꯦꯁꯟ ꯌꯥꯝꯕ ꯇꯥꯔꯁꯨ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯎꯈ꯭ꯔꯨꯜ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯐꯨꯡꯌꯔ ꯆꯠꯄ ꯍꯥꯏꯕꯁꯦ ꯊꯥꯎ ꯂꯤꯇꯔ 30-40 ꯍꯥꯞꯇꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯒꯤ expenses ꯑꯗꯨ ꯇꯝꯄꯥꯛꯇꯗꯤ only 10 kilometerna cover ꯇꯧꯕ ꯉꯝꯃꯦꯕ whereas ꯑꯩꯒꯤ ꯐꯨꯡꯌꯔꯗꯤ ꯅꯪ 10 liter ꯍꯥꯞꯂꯒ ꯆꯠꯄ ꯌꯥꯔꯣꯏꯕ whether diesel or petrol ꯑꯁꯤꯒꯤꯅꯦꯀꯣ ꯑꯩꯅ ꯑꯗꯨꯅ ꯇꯣꯄꯣꯒ꯭ꯔꯥꯐꯤꯗ ꯃꯥꯒꯤ ꯃꯇꯥꯡꯗꯀꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯀꯦꯇꯦꯒꯣꯔꯤ ꯊꯝꯂꯒ ꯑꯩꯈꯣꯏꯒꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤꯗ ꯑꯩꯈꯣꯏ ꯕꯦꯁ ꯇꯧꯔꯒ ꯕꯖꯦꯠ ꯁꯦꯝꯕ ꯑꯁꯤ ꯃꯌꯥꯝ ꯆꯤꯡꯒꯤ ꯄꯦꯟꯗꯕ ꯄꯥꯟꯗꯕ ꯃꯌꯥꯝꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯑꯃ ꯇꯧꯔꯒ ꯃꯗꯨ ꯃꯥꯁꯇꯔ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯒ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯄ ꯆꯪꯉꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯨꯊꯣꯛꯄ ꯀꯥꯟꯗ ꯂꯩꯔꯤꯕ MLA ꯃꯌꯥꯝꯗ ꯅꯠꯇ꯭ꯔꯒ ꯂꯨꯆꯤꯡꯄꯨꯔꯦ ꯃꯌꯥꯝꯗꯀꯣ ꯃꯁꯤ ꯑꯁꯤꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯚꯤꯟꯁ ꯇꯧꯔꯒ ꯗꯤꯁꯀꯁ ꯇꯧꯔꯒ ꯐꯥꯠ ꯇꯥꯍꯟꯕ ꯀꯥꯟꯗ ꯇꯝꯄꯥꯛꯀꯤ ꯃꯤꯁꯨ ꯀꯅꯥꯁꯨ ꯑꯣꯄꯣꯖ ꯇꯧꯔꯣꯏ ꯌꯦꯛꯂꯣꯏ ꯑꯗꯨ ꯑꯩꯅ ꯊꯥꯖꯩ ꯑꯗꯨꯒꯨꯝꯕ ꯑꯗꯨꯅ ꯕꯖꯦꯠ ꯁꯦꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯕꯖꯦꯠ ꯁꯦꯝꯕ ꯀꯥꯟꯗ ꯍꯥꯏꯒꯗꯕꯅꯦꯕ ꯕꯖꯦꯠ ꯁꯦꯝꯕ ꯀꯥꯟꯗ ꯉꯥꯡꯒꯗꯕꯅꯦꯕꯀꯣ ꯃꯁꯤꯁꯦ ꯐꯖꯅ ꯑꯩꯅ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯦ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯑꯦꯅꯤꯕꯣꯗꯤ ꯆꯥꯁꯥꯃꯤꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯀꯥꯝꯖꯣꯟꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯇꯃꯩꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯐꯦꯖꯣꯜꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯑꯇꯥꯂꯥꯞꯄꯗ ꯑꯣꯏꯕ ꯌꯥꯏ ꯃꯤꯅꯤꯁꯇꯔꯗꯨꯗ ꯂꯥꯛꯄꯤꯌꯣ ꯍꯥꯏꯅ ꯀꯧꯕ ꯀꯥꯟꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯣꯏ ꯂꯥꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯦ ꯎꯅꯕ ꯉꯝꯗꯦ ꯂꯥꯛꯄꯤꯌꯣ ꯍꯥꯏꯕ ꯀꯥꯟꯗ ꯂꯥꯛꯄꯤꯗꯦ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯣꯏꯕꯤꯗꯦ ꯈꯔꯅꯗꯤ ꯆꯠꯄꯅꯦ ꯀꯣ ꯑꯅꯛꯄꯗ ꯑꯗꯨ ꯖꯁ 100ꯗ ꯑꯃ ꯑꯅꯤ ꯆꯠꯄ ꯋꯥꯅꯦꯕ ꯑꯃꯨꯛ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯆꯠꯂꯒ ꯃꯣꯏꯅ ꯁꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯔꯒ ꯐꯣꯂꯣ ꯑꯞꯇꯤ ꯇꯧꯗꯦꯕ ꯃꯣꯏ ꯑꯣꯐꯤꯁꯇ ꯍꯜꯂꯛꯄ ꯀꯥꯟꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯩꯈꯣꯏꯁꯦ ꯒꯨꯗ ꯒꯕꯔꯅꯦꯟꯁꯁꯦ ꯀꯗꯥꯏꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯕ꯭ꯔꯥ ꯋꯤꯠꯅꯦꯁ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯦꯅꯤ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯨꯟ ꯑꯃꯗ ꯆꯠꯄ ꯀꯥꯟꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯦ ꯁꯨꯃꯥꯏꯅ ꯁꯕꯃꯤꯠ ꯇꯧꯋꯦꯕ ꯗꯦꯠ ꯃꯤꯟꯁ ꯋꯤ ꯅꯤꯗ ꯇꯨ ꯗꯨ ꯁꯝꯊꯤꯡ we need to do a lot of things ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩ ꯍꯥꯏꯕꯗꯨ ꯑꯗꯨꯅꯦꯕ ꯃꯗꯨꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯀꯔꯤꯅꯣ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯁꯦꯝꯕꯤꯌꯣ ꯁ꯭ꯀꯨꯜ ꯁꯦꯝꯕꯤꯌꯣ ꯏꯁꯤꯡ ꯄꯤꯕꯤꯌꯣ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯑꯩꯉꯣꯟꯗ ꯃꯥ ꯌꯨꯝ ꯁꯥꯒꯦ ꯄꯩꯁꯥ ꯆꯥꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯀꯤꯀꯣ ꯍ꯭ꯌꯨꯃꯦꯟ ꯕꯤꯡꯁꯀꯤ ꯅꯦꯁꯦꯁꯤꯇꯤ ꯕꯦꯁꯤꯛꯀꯤ ꯅꯤꯗꯁꯅꯦꯕ ꯑꯗꯨꯗꯤ ꯒꯣꯔꯃꯦꯟꯅ ꯇꯧꯐꯝ ꯊꯣꯛꯇꯔꯥ ꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯥꯁꯇ ꯑꯩꯅ ꯈꯔ ꯄꯣꯏꯟ ꯑꯃꯗ ꯊꯝꯅꯤꯡꯕꯗꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯇꯥꯗꯕ
hay Iran thorer kanda paper da habla kanda mi se lona khana chena kanda chelakpa adu di yumdu mai mutphap ngamoy ba mai chak tringe da mai chak da ni preparation tawga da bani arrange tawga da bani mai chak khar kanda ising chelaga pubundu di aina kanba ngamoy ba yes prevention is better than cure haibado aduna hojiki present politicians go MLA sing haibitare I want to challenge them openly I debate also kide masigi awareness makoi leite masigi awareness leite aduna hojiksu economy blockade tori besisu nahan tawroni abse 10 days mamang the paper the thokrabni why they keep in silent go I want to hire day comment amane tak go tawraga meeting tawraga sort of tawthopu yaina sort tawthopu yaina hojikti tawrabni na gari thukai ba haure mai chakpa haure masi matham chala kamai tawgni ko aduna small matter tampa ki khangde chingi khangde matter se paper the eating the min newspaper the habling the kaino media the habling the ta da basaba hore iran thokre bu kanda changsam de mi sibna hale mase khoi politicians singi ko present politicians ki yamna neglect oiba careful oiba thaba amani ai ma du to honing de if I become MLA or if I become a legislative assembly of Manipur ko member mo bu kanda ai masidi ai gidigi tamjaningai ai di laugani haigani masi tawgani haibase ai gi warepni yam nuaje oza gi wakhalon khudingma punamaksi oza thongbasu oi yam oheningi ko haidi khoisu haidi as a public kitang commanding oiba Meerep amase khoise dum pamje makha chathajar poina oja da ina laksani si khoi handaki tararin thoisu ba assembly elections it's very near yam nakshale masida ozana khoi public sing da voters sing si da pibining ba message se kari message convey tawbini oja habiyo aidi politics changbase yamna tha sengna haibada aidi yamna sengna changjabane aidi tharmagi luchin puration weribni ko Parjasina Pap Tadana Paisada ko Ngauraga Chatana Maduda Taudana Lairaba Taradi Aidi Shang na Lai Kurumlaga Inga Chikna Labina Paga Pae Habise Ai Wakalom da Dum Toy Adubu Masi Akogi Lepaki Pipam Yenglaga Masi Kandabia de Haidana Ai Punsi se Akogi Thermagi Luchin Mayam se Noe Akogi Hindu gi Vaishnu Muslim gi Vaishnu Christian gi Vaishnu Rabu Jishuna Mai Punsi ka Thokpieba Adu Kumna ko ai punsi su agi praja sing Manipur gi praja gi tamak ka tholaga kitang aphabadu tawramge haibani aduna aina praja sing the message to bining badi ahongba ma purakse haiba tarade nangi apambadu thumhanje haiba tarade paisa da chat piganu paisa yenba mi du the vote piganu aduna masai ching the chaukhate ching the paisa thata de tampak da thade haiba maya kokne ngai ko tambi se haibase aduna aina agi voter mayam da haining badi ahongba ma purakpa aduga in tap lepa ma purakse aduga chaukhatpa nungaiba punsi ama akhoi semlase aduga akhoi gi awatpa mayam se melase haiba tarade Meerep oigadaba duda nangi pangal loshin nangi sacrifice tuna lena thagalo mana lena thabak tawsunu hojik election sida aisu angamba puthoroga kro manga taru thadaraga ai mi paisa khomlaga paisa piraga vote kare hariseni ai kro manga taru to ai hanjaninga hona bata natra adu erodi madu tobu kanda praja gi di yauroroi adu aina haijabdi ngai karisu leijade kaisu leitabada aingonda thambio aduga aingonda MLA amagi facility aduga adugi lakpa phifam do public gi oiro haibni nakhoina thagalo nakoi gi oihalo nakoi gi amu oiro haibni aba nakoi gi oige haibni aba aduna aina praja sing the appeal towning badi ishona chambiduna aise lairaba leitaba imungda karasu ngasidi ishona loina sinbiduna ai position kitang migi marakta tingba yaba praja gi marakta tingba yaba gi level da ishona thambirabnena ai full dedicate tawraga sacrifice tawraga ai praja da seba tawjage haibani aduna praja na aikhoi gi wakhalon aikhoi activities aikhoi dream vision sida yenglaga hanthaki sidi aduda mikhal se khanbio haibase aina haijaninge natana aikhoi force ta natraga paisa gi de ko chathaba taradi aikhoi amu another 5 years se adum waraga leigani haibase aina haininge aduna aigi point da manifesto da haiba tare ai MLA amagi tolop karimba karasu tolop se ai sul lororoi masi polling station kuting da ko kogi 12 into 5 years 60 months ko 60 se loina agi thama ma se pigani ani subada
chahi ama ki MLA ki local area fund se masi siki bauchi thadadana ko padana ay worker sing da thaba to holaga chahi loibadu da newspaper da publish tawkani haibase ay clear wani yawe kana sik ay khuchu soloi khun khunja gi area ra leaders na apambadu da moi de handover tawkani aduga chahi hek loibadu ko chahi ama ma gi local area fund se da thada grab se ay paper print tawkani khun khuting de yengani khabar da shu hapkani asumai ai seng na khara tawjani aduga ai se foreign da su khara chale aduga Delhi da su ai maru mapang sing su khara lei ai hana sigum tawdar su project khara tawbne na center de gi akhoi paisa khara su dum sanction tawe aina MLA oidringai da center de gi su paisa khara sanction lobu ngamne na aduga foreign de gi su khara pura musi ai MLA oidringai gi level da lobu ngam taradi MLA oibu kan da di many things international degi aduga ministry center degi ko pura bangam gani madu pura padu agi kender gi nataga Manipur gi di surplus ni plus ni haijari ba madu mayam do na extra do na agi kender sing de seba tawjage haibane aduna agi praja sing na hada lakada basi de paisa da natraga mi de kaino yeng da bi da ko paisa da natraga adu ada da yeng laga chatta bi da khoi gi lepa anauba kendra ma sengka je haiba wakhal lom da tawbi bataradi soidana akhoi dedicate tawbo se masigi maman se masigi kanaba phangani haibase ai wakhanda leijai adona mayamna election gi tamada partner su tawbiu peaceful oina tawba aina pame free and fair tawbo pame aduga aidi lakadaba election sidi yaradi public gi platform da piraga magi apam se fajana speech pina halaga madu da public na sine phaye haibado khanbado adu oina ai pamjai tampak su ching su adu tahoninge madugi practice ekhoi water mayamna honara se tawrose habase aina thamjani yam noi je uza matam su tenjale uza aroi ba wahang amdang hangjage uza akhoi hojik se vote lep se yamna constituency amada mi masing se yamna lemnarak pase fashion gi train am gi type da si am khaglai buza masida akhoi voter singjina khanggadaba adigi as a leader mo oina leader oina tholagadi high leadership sida karam ba mangonda kari quality karam ba kano chen gani habese masi ozagi mota kari lebi oja si na masi tarka lei ko hojigi matam sida somna hangbi se phare hojik thorok pa yam thorop hoi magi ne akhoi na thingbadi yade adubu akhoi gi phattaba haiba tare concept am lei paisa khara heta pairadi ko adum vote lekpeni haiba kumba adugo prajana su lepo haiba kumba magi paisa du kanja karba tawbra number 4 karba tawbra drug le lombra su khangdaba contract tawrusu 20% khak tawraga 80% chathopi dura adugumba magi background magi activities magi life ki moral discipline character sidi praja se security ni tawde examine tawdre paisa khara paikal yum sare gari lere mi bu khara dum pamba haurade no vote veta lepo masidi gini myam thorok pose adu wrong concept ne go this is not good sign in future I want to say all the Manipur go peoples ID hainingi masi apapa sign nate leader ama oiba bisi top magun tongana ama lei adu da leader ama mayam gi seba toba haibagi magun du di aina haidrasu ko magi moral character se phajana leiba tai nisha cha daba wa akhoi khana chena daba nupi lon daba koiraga go nupi koira chatpa adung manataba aduga akhoi party ga tawdana adugumba wakhan chappa mi leader duna magi kokta wakhan da gadonga afaba khangmang namno adubu lining laga ko achumba tawba katung karan tawning da mi bu maram kaidaradi tawdaba mi adugumbadi khangkat pase tangai phate hena aidi thamningi aduna uji leader oigine to thokpase paisa paipadigi paisa gi nisa se ko aduna assembly da wangang ba heloi da ba ngangloi da ba mi su vote lep kani haina yauri adudi pura mang jabne khoi gi wang da ko ani subu da ngasai gi dar karba tawba natraga kari black karba tawra paisa paiba mi do madi MLA kara kanda praja gi khalaro madi mai karba da confine tawrani adudi kada afabala kani adu akhoi paisa su pai jade akhoi karba black tawba mi se akhoi yade dar lelom mi se akhoi yade nisha chaba mi se akhoi yade thingdana lakpane na ko aduna leader mo oiba isidi
moral character, discipline, aduga religious oiba. Religious is important. Religious oiba mi sidi, spiritual oiba mi sidi, katu karan tauningde, Quran chinthi tauningde, nishacha ningde, nupi koi ningde, low ningde abuko. Adubu religious oiba mi sidi, apang pamba da dum kunba ki taita. Akoi adugi dunya da akoi Manipur amaleri. Aduna mayam gi lita ma oiba haiba sidi, mayam bu yamna dedicate oiba ko, magi yam selfish oidaba, selflessness oiraga ko, praja ki tamata khanba, aduga ngasai haibukumna thamoi sengna pijage ai tauge, aduga alot pa leitadana sengna sena hairaga, adugumba, aduga number 1 di leader oige ai mire oige hairaga Manipur thukai ningai mi khara yauri adug musu tige heta pisale kahale ba koi se ko madu yaroi dabani akhoi Manipur ching tam haibase kadai da chakadabano isona chingmi tangmi na pajana lepak se senkalo amata oina himinaro haina akhoi gi lebak phajaba senkalamba piramba lepa oikrabane aduna ching tam se karmaina afaba state ama lepa ama senkal kadra haibase leader amagi magundo aduda laigadabane mi kharadi madu nate ko ai karaga divide and rule policy togani ai karaga madu tokhai tagani haibu wakhal londa akoina khangdam nate mi yauri uji lepkadaba mi da du yauri kariba mi du su yauri madu akoi di tahoningde aduna masi akoi gi BJP oiresu ko congress oiresu valley gi singna hujik makok oina ko leader oina ko ticket piba kanda phajana magi life magi moral character magi background activities security ni tauraga in future for the future of Manipur or for the interest of whole Manipur ki wakhalom da khanbiraga phajana security ni tauraga examine tauraga ticket pibiyo ticket piba is leader khan bane mane ai aina tawni rustu ti phangdar de kai tawgani ado oidaba mi da pisalo ma adum tawrani last MP election da su akhoi adumain oi hana so dum oi aduna congress su NPP su ko BJP su aina haining badi leader khan ba se ticket piba kanda adu yamna chawna role lai aduna phajana madu da ticket to yenglaga PBO haibisu so aina appeal tawni haidi ozana thambiri singa saigi whatever magi from since the childhood magi life kamaine hori masi whatever till date has about masi scrutiny kanda from the grassroots adu yeng kanda ticket se pibam thoi haibani ozana haibi se yam nongai je uza ngasi agi yumda sumaina elite TV na laraga agi Meerep oigadaba matangda natraga kari kari tawningbra haiba matangda lakpiduna aingonda sumaina interview lowbiba aduga chance opportunity mayamgi platform ama aingonda pibiba gi tamakta aina elite TV ta aigi noi harauba se phonthokchai loinana elite TV che yamna mai pakpa adugumba channel ama oirasunu haibase aina shorter 1000 nijari loinana masi akhoi praja Manipur da leriba mayam na su akhoi support tobiraga asikumba public ki kanaba platform elite TV na create tobiraga sumaina platform piraga tobiba mayam se yamna hojik togadaba mak aduga tangai phadaba adugi matam do oire haibase aina ai wakhalomda phawbagi elite TV ta mu hana nungai haraubase aigi phonthok ningbase ahanbada aina phonthok chabani. Thank you very much oja yamna nungai je akhoi oja Ashang Kasar na masagi constituency gi lairiba ahoba lukhol mayam ama puthok piduna karigi maram gi damakta ozana intending candidate ama oina thoglei bino habagi wari kya amasu ozana thambikre loina na after karigumba ozana vote asi kargadi ozana Manipur gi pomba chingtam ani manana khosamna chanmina duna nushibagi bonding ama puraktuna thabak kayama tawgani habagi wakhalon da oja se changsenjarakpani ozana tawgada thabak mayam su ozana thambikre masida loishalakpada hakna hajaningbadi oza Ashang Kasar gi lakadoriba taragani thoishuba assembly election asida oza Ashang Kasar si mahakna tanajariba ticket asisu phangba oisanu haiba wafam sisu ELITETV gi maikei da kisu thamjari sungsoi soidana phangani haibagi asasu thamjai oza mai pakpo ibiu akhoi channel asisu matam sangna prajagi damakta seba tawbangamba channel amakap oijegi haiba wafam sisu thamjage miyeng tariba khodingmaktagi asigidi kainenaba yathang nijari pinamirsi. Thank you.